ngasi numidang waramda phonghiba tongan ba pause sing da yawba I pausing Manipur Circle News na miyam da paudam jari ahan bada kangla pause da gila khachara kanda arambai tengol gi mioi manga fakhiba ga mari lenana all political party gi MLA timna governor unakhre CBI na arambai tengol gi GSQ gi commander Asem Kanan yauna mioi manga fakhiba amadi thodok aduga mari lenana state asigi hojika orekliba phibam sing asiga mari lenana ngasi nungthil BJP NPP amasung Congress ki punna MLA kun manga gi delegation amana Manipur gi governor Ajoy Kumar Bhalla ga unakhre loina na fajan khiba mioi sing adu condition amata yaudana thadorok na badabi tawkhre governor unakhiba aduda mari lenana BJP gi MLA ke ice ibom sana hai ke bada ngasi all political party gi MLA singi oiba delegation aduna arambai tengol fajin khiba mioi sing adu condition amate yaudana thado na bataksin ki maduda governor gi maikai de gi security na fa khiba arambai tengol gi mioi manga adu gi manungda asem kanande CBI na case amaga mari lenana fa khibani aduga makoi mari aduna Manipur police na fa khibani arambai tengol gi maikai de gi sarkar na chathariba thabak thawong sing asida mapung phana cooperation pibiriba asi gi damaktadi thagatli haina governor na phongdoki wafam aduda MLA singi maikai dagi Asem Kanan kari karamba kesta mari lainana fabano haina hangmadadi governor na hojik phawbagi oina chap chana khangdri aduga faki mama khoi mari adudi CBI ga mari lainade Asem Kanan ga satminarubagi damakta fabani makhoi mari adu illegal activities singda senabra natraga senadabra haiba adu screening tawraba matungda khangalake haina phongdoki MLA singi maikai dagi su makhatana Asem Kanan phakibagi maram asi kari maram gi damaktano haina CBI gi maikai dagi khudakta press clarification thoktuna miyam da khangana basu takselamki loina na mahak loina na phaminaki ba arambai tengol gi mioi mari adu basu mara leramdrabadi khudakta condition amata yaudana thadorok na takselamki panba yabadi all political party gi MLA kunmanga gi oiba delegation amana ngasi governor unakhiba asi ngarang numidang thodok asiga mari lenana Rajya Sabha gi MP la siamba sana jawba amasung Karau Kendra gi MLA Rameshwar Anina governor unanaba honabada yarakhedaba adugi matung tarakpani hairi CBI na fakiba AT gi JSQ gi fighting commander Kanan Delhi da pukhre AT na kaukiba Numit tarane gi ban chauna akaiba pikre state asida irang khara nem tharu raba matungda ngasi numidang pung mapan khara helakpada CBI team sing yauna security force ki kangbu amana arambai tengol gi JSQ gi fighting commander Asem Kanan faraga pokhiba ga mari lenana arambai tengol na haukiba numitrani gi total shutdown mahausa gi punsida sauna akaiba pikre total shutdown asina maram oiraga sarkar gi loisang sing yauna government amasung private ki institution sing thonglon kre khuraman kaithel yauna tongan ba district sing da lairiba kaithel sing phamna khidre CBI na lusing ba security force ki team bulletproof raksak gari ama amasung gypsy da lakpa kangbu amana arambai tengol gi GSQ gi fighting commander Asem Kanan yauna punna makhoi manga adu faraga pokhibani hairi adumakpu faraba makhoi manga adugi manungda Asem Kanan ngasi ayuk pung 8 minute kun manga tabada indigo flight ta Delhi gi damakta pokhre hairi normal oina indigo flight adu ngasi ayuk pung 8 minute ra manga da paigada adumakpu security arrange na maram oiraga ayuk pung 8 minute kun manga tabada Delhi gi damakta paikibani agency gi pauna haribana faraba Asem Kanan asi haugiba sahi lesingani kun mari gi February thada Imphal East ke Porampar police station ke manung sanna wangkhaida leiba Manipur police ki additional ASP Morangthem Amit ta attack tawbagi hadokta maru oiba man suspected amane additional SP Morangthem Amit arambai tengol na kidnap tawkiba tha adumaktada faraba arambai tengol gi fighting commander Asem Kanan asi state police ki commando unit ta attach tawraga head constable oina leirambani hairi madugi matung Asem Kanan thabaktagi suspend tawraba matungda arambai tengol da yaukibani hairi adumakpo security gi maikai dagi Asem Kanan ge mathakta siriba maral asigi matang nadi press na chapchana phangmangamdri amorom da CBI na Asem Kanan faduna pukhraba matungda ngarang numidang mapung oina Imphal gi mafam paksanna protest satharingai manung amuba masugi T-shirt litpa na oiriba kangbu amana makhota petrol bottle sing pairaga
ꯐꯥꯖꯤꯟꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯔꯒ ꯁꯤꯖꯔꯒꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯔꯀꯥꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯒꯣꯔꯃꯦꯟꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯔꯤꯂꯤꯐ ꯑꯃꯁꯨꯡ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟꯅ ꯄꯥꯛ ꯁꯟꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯀꯥꯡꯂꯨꯞ ꯑꯃꯠꯇ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯥꯡꯕꯨꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯇꯥꯟꯅꯗꯨꯅ ꯐꯥꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯥ ꯏꯇꯣꯝꯇ ꯁꯤꯖꯒꯅꯤ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯑꯃꯔꯣꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯨꯗꯛꯇ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯠ ꯁꯠꯗꯥꯎꯟ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯃꯈꯥ ꯇꯥꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯀꯧꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯁꯨ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯌꯥꯝꯂꯕ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯇꯌꯥꯔꯃꯩ ꯊꯥꯕ ꯌꯥꯎꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯊꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯌꯥꯎꯅ ꯃꯣꯛ ꯕꯣꯝ ꯁꯦꯜ ꯀꯌꯥ ꯀꯥꯞꯈꯤ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯗꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯤ꯫